Akosbani Imphal, Wahengbam Rajesh Pau Pajari, An Beda Maruba Pau. Silongi Manipur Rasbari, Nauna Sengotuna, Hanagi Pipam da Amuk Tamnaba Pandamda, Mio Mangana Saba Monitoring Amasung Supervision Committee Semkre. Lambigi Kudong Tiba Topagi report Amasung Garina, Tomlaga, Sien Kibagi, Ketri Puram Pibagi Matanga, no Magyaba Rajataki workshop amongasi Imphal the Pang Tokre. Bharat ki khwaidagi chawba school hackathon Biksit Bharat Bildathon lising ani kunmanga Manipur ngasi hogdokre. Sarkar ki karmachari singi social security coverage hengarana ba pandamda sarkarna employees enrollment campaign lising ani kunmanga hogdokre amasung Manipur kuntra suba senior national women football championship for Ras Mata Jijabai trophy lising ani kunmanga kuntroki final changle. Silong Leba Aitiasik or Manipur Rasbari, Nauna Sengatuna Hanagi Pipam the Amuk Tamnaba Pandamda, Raizapalna Monitoring Amasung Supervision Committee Semle. Committee Asigi Chairman Mahutki Director Ngangum Utamna Oigani, Masigi Matakta Member Secretary Oina Art and Culture Deputy Secretary Sunanda Tokshomna Oigani. Committee as the member Ohum Legani, Makoi Singh Adudi, GAD Deputy Secretary Clara Kosomi Pimu, Archaeology Bibaki Superintendent K. Sahi Kanta Sarma Amasung PDA Executive Engineer Ngangom Dilip Maitini. Committee as na Tabak Paikaliba du Yang Singani Hari. GAD Deputy Secretary Topa Chero naman hai Sidong Leba Manipur Rasbari gi Itihas Oiba Amasung Rise Sigi Itihas Amasung Heritage ka Yamna Naknaba Mari Lebana Manipur Sarkar na English ani Kunitoida Infrastructure Development of Heritage Complex Rasbari Silong Hai Basida Project ama paikat na Taurang Tauki. Masigi matang da PDA na akupa report ama semlaba matung Northeastern Council da ayaba amasung sentang pitanaba report adu thaki. Report adu Englishing ani kulumdoigi July da Northeastern Council na ayaba piraki. Project report adu da marueba makal ani yauri madudi guest house saba amasung exhibition hall gallery nauna semgat pani. Project asi Englishing ani kunithoy da MS Maitei Construction Limited na kusin naki. Masigi matungina guest house sabagi thabak Englishing ani kunmari gi April legi hauki. Masigi makhatara pada company asina anisuba saruk adu paikat pa hauki. Masigi saruk amo ina building asigi pibam soklaba mafam sing tugaiba hauki bani hari. Maragasida Kurai Kendragi MLA L Susindro Maitena Manipuri Rasbari Tugaikiba Adubo Yangsin Binaba Raizapalda Aiba Serol Ama Pisingre Serol adu Hai Manipur Rasbari Asi Puariga Sagona Bayamna Maruba Mapam Amani Mapamasi Englishing Machamapan Nifu da Saki Amasung Maharas Borasan Singi Lepamsu Oiramki. Electronic Detail Accident Report Cashless Treatment of Road Accident Victim Scheme lising ani kunmanga amasung compensation to victims of hit and run motor vehicle accident scheme gi matang na noma yeba rise thaki workshop amangasi Imphal East Dilagi top dusera da laiba IDTRC da pangthokre Thoramaduga mari lenana transport amasung TCI gi additional chief secretary Anurag Bhaspai na hai paikhalaka doriba Digital gi kongtang asina kunai asibu chokotpagi lambida puraknaba honabada achoba mateng oiragani manghai Ministry of Road Transport and Highways ki report matungina Englishing ani kulum doida Bharat ki oina lambi gi khudong thiba thokdok lakh mari lising marfu hen rom thoki Raija sigi oina hauki ba sahi taret rom asida lambi gi khudong thiba thokdok lising ahum hen thengnaki amasung mioi chanipan kuntra mari gi punsi mangki Mangnai, Lambigi Kudong Tiba Tokdok the Lake Migi Sang Asi Jati gi Takta Yangbada, Sada Mapan Dasmik Ahum Oiri, Adubu, Manipuri Oinadi, Sada Kumapan Oiri. Masina Marum Oiraga rises the Ngasi Hogdog Baskim Asi, Atum Matam the Sanhan Bahibasi, Yam Tangai Fade, Shiri Baspina High. This program is very important, I think, for the state of Manipur, as I have already mentioned, because in case of Manipur, as per the national data, fatality rate is very high in the road accidents. Since we are in a hilly state, 20% is valley, rest is hills, and we move on the hilly roads mostly. So if the coordination is not there among various departments, then it is going to be a challenge for a person moving on the road. The government departments are in Manipur very competent. I know the officers. I understand they have the capability, and it is only a matter of coordination, nothing else. Once they, once the effective coordination is there, they can do wonders in the state. Rajya Sarkar ki Transport Department amasung National Informatics Center NIC Manipur State Unika Punna Kusamna Sinkiba Thauram adu the Transport ki Additional Chief Secretary Kengu Juringla State Police Nodal Officer Jogesandra Haubizam Saruk Yaki Bisnupur Jila gi
Kaifarota Manipur Rifles Association MRA gi makada Bisnupur District Rifle Association gi oina sagadaba meter chama gi shooting range ngasi jila asigi Deputy Commissioner Puja Elangbamna urep uyung tamkhre. Thauramadu Srimati Puja Elangbam hai nauna sagadaba shooting range asina shooting masana da thawai yaujaba sanaroi singda kudong chaba kaya piragani. Shooting range asigi matengna machin tungkhalagliba sanaroi singbo makoi gi haithoi singthoi ba hengat anduna jila asina natana leibak asigi mai pakpa ngamlagani. Thauramadu CRPF ki officer sing Moirangi SDO yauna atay makok thongba official kaya na saruk yaki. Laihui gi saknarabi folk artist Mangka Mayang lambam na luchingba miyoy tarung na saba kangbu amana Rajapal Ajay Kumar Balaga ngasi Raj Bhavan da unakre. Unaba aduda Mangka na Manipur gi indigenous music amasung performing artist sing mapungoy na penabu yokhanaba amadi masak thok na thamnaba laihui na lauriba thokdang amadi paikhaliba thabak thoram singi matangda Rajapal da pawdong ki. Rajapal nasu laihui na paikhaliba thabak thoram sing adubu thagatpa phongdokki. Tabiriba pawasi Akashvani Imphal dagini. Bharat ki khwaidagi chawba school hackathon Viksit Bharat Bildathon lisingani kunmanga ngasi hogdokre. Campaign asi leibak asal leiriba school singda class 6 tagi class 12 phawada tamliba mairoi singi haithoi singthoiba adu hengat anabagi pandamda pangthokpani. Thoram asina mairoi singi pungling thogatuna hiram mari Atmanirbhar Bharat Swadeshi Vocal for Local amasung Smridha Bharat haibasida mairoi singbu school gi thakta kala sanskriti gi lamde hena khanganaba pandam thamli. Shiksha Mantraloyna Atal Innovation Mission amasung Niti Aayog ka kusan naduna siliba thauram asi laibak sinba thungbada official portal vbb.mic.gov.in da ayuk pung tara degi tara mathoi phawba live stream tauki. Manipur su thauram asi ngasi tongan ba jila singda pangtoki Bisnupur jila gi oina Kwasipai da leiba Mother's Pride Academy gi mahiroi sing amasung oza singna online gi khutangda virtual oina saruk yaki. ITI Kaksing Sindula Viksit Bharat Bildathon gi matangda miyambu hena bab tambagi thoram ama Kaksing Model High School amasung Kaksing Higher Secondary School da pangtokki. Assam Rifles na Sindula Viksit Bharat Bildathon lisingani kunmanga amasung Khelo India Sports Meet pangtokki. New Kaithal Mambida leiba Assam Rifles Public School da Viksit Bharat Bildathon pangtokki maduda mahiroi kuntra truk amasung oza tarungna makoi gi haithoi singdoiba sing utki. Khelo India Thaurangi Makhada Churachandpur Jilagi Sangai Kota Sports Week Celebration Hogdokre Matang Thagi Taranipan Pawa Chathagadaba Sports Toram Azida Mahiroi Samai Hembana Saruk Yari. Kaksing Jilagi Manipur State Livelihood Mission Langmaidong CD Blocky Meyang Makhada Nomayoba Convergence Mela Mangasi Thongjau Daliba Ibidong Mayang ngambal laibung da pangthokre mela si Waikhong Gram Panchayat ki manung da leiba tongan ba khungang thaki federation sing amasung jila asigi makha da leiba panchayati raj institution community based organization convergence amadi Waikhong Gram Panchayat ki PRI member singa punna khusamaduna sinbani. Thauramadu wangamada Langmaidong CD Block Development Officer Mayangbam Ingochana hai sarkar na miyam gi damak paikhaliba Yaipa Thaurang sing asigi maramda miyam da ningthina khanganaba amasung tongan ba sarkar gi bibak singa kusam narga Yaipa Thaurang sing asigi kanaba sing miyam da mapung phana phanganaba mela asi pangthokpani. Divisional Forest Officer Sandel na sinduna Malem Pumbada Pangthok Nariba International Day for Disaster Risk Reduction gi thorong asi jila asileba Oak Hill Christian Academy da pangthokre. Thoramadu da wangang mada jila asigi Divisional Forest Officer Dr. N Munal Maitain hai handak chahi gi oina pangthok liba palan asigi pandam fund realization North Disaster Mahuksagi oiba kudongthiba sing thokligaida section hobana kudongthiba nanglaba matung semgat sagapagi hena phai haibasi takli mahuksagi oiba kudongthiba sing karamba matamda tholakani khangba ngamdabana aikoi khudimangna yamna section batangai phadi hairi mangnai National Disaster Management Plan lising ani taramapanna leibak asigi nagarik khudingmapu kudongthiba sing asi lakpa matamda asoi ngam yahondana pandam thamnaba pandam thamli. Assessment, Evaluation, amasung question sembagi matangda Manipur University examination section na sinduna numit humni chupna chatharakpa training program ngasi university asigi court holder loisingkre. Thauramadu da university asigi masak naiba oja kyana saruk yaki. District Youth Affairs and Sports Office Senapati na sinduna jila thaki youth awareness amasung leadership camp Senapati jilagi DRDA conference hall da pangthokre ngasigi thauramadu da register torba youth center tara mathoi gi miyoi yangkai mapan henmana saruk yaki.
Leibaki atay mafamsing galoina na Manipur ngarang pokpadigi na sahi mga phawbagi manung leiba angangsing bud ki kutangda polio hidak pitakraba matung ngasi amasung hayeng yumthong changduna chithawba angangsing konsinnaba honari ngasi anganwadi amadi asa worker singna yumthong changduna angangsing bu polio drop pithakpagi thabaksing raija sigi jila tara taruk makta sathaki campaign asida raija sigi punna angang lak ahum lising tara taruk chatruk humudra mathoida polio hidak pithaknaba pandam thamli mamangda pangthokkiba polio hidak pithakpagi thoromsingda Manipurgi oina sada marfudragi mathakta hidak pithakki hari Akashbani Imphaldagi pau tabiri Sarkari कर्मचारी सिंगी सोशल सिक्योरिटी कन्वर्जेंस हेंगदनबा पांदमदा सरकारना एम्प्लॉइज एनरोलमेंट कैंपेन लिसिंग अनि कुनमंगा होगदोक्रे कैंपेन असी होगदोपगी मरोबा पांदमदी कर्मचारी सिंगा सोशल सिक्योरिटी दा मसा मसाना एनरोल तोहनबनी लेबर अमसुंग एम्प्लॉयमेंट मंत्रालय हाई स्कीम असी नवेंबर अमदिगी चनबा होगनी अमसुंग मथंग चहिगी अप्रैल तांग 19 फाव चनगनी मंत्रालय हाई इंग्लिशिंग अनि 13 की जुलाई अमदिगी इंग्लिशिंग अनि 19 की अक्टोबर 19 माथोय फावदा थबक संगलकिबा कर्मचारी सिंगा हाइबा एनरोलमेंट असे सरुक यागदबनी कैंपेन असिना कर्मचारी सिंगी सोशल सिक्योरिटी कवर की मकादा एनरोलमेंट तौबा हेंगत हनबनी बिहार विधानसभा मिखल की अनिसुब तांगा की नोटिफिकेशन ngasi थोकरे नोटिफिकेशन थोकी बगलोइना जिला कुन की विधानसभा केंद्र चामक कुनिथोय की मिरेप से पिसन बिगी थबक हौरे अनिसुब तांगा की मिरेप से पिसन बिगी अरोइबना थासिगी कुन्नी स्क्रूटिनी मथंगी नुमिता पांगथोकनी मिरेप से लोकथोपगी अरोइबा नुमिना थासिगी कुलुमदोइनी अनिसुब तांगा की बोर्ड नवेंबर 13 दा थादनगनी इलेक्शन कमीशन मिरेप से पिसनफम सिंगदा सेक्सुअल थौरांग लोखले सीट चनी निफुमदोइ लेबा बिहार विधानसभा मिखल की बोर्ड मसिंग नवेंबर 13 दा थीगनी मिखल इस पुनः वोटर कोटी 3 लाख निफुनी थोइना बोर्ड थादगनी मरगस्त बीजेपी की बिहार प्रेसिडेंट डॉक्टर दिलीप जायसवाल हाई मिरेप ओगदब सिंह की मिंग लिस्ट पिखत्रे आम तांग की मिरेप सिंह की मिंग ngasi अथेंब फाउदा लाउथोकलब याई अमरोमदा जन सुरज पार्टी ना मिरेप 65 की अनिसुबा लिस्ट ngasi लाउथोकरे हौजिक सानबगी पाउ नाउरेम विक्टर दगी Manipur Kuntra Suba Senior National Women Football Championship for Rajmata Jijabai Trophy Lisingani Kunmanga Kuntaruki Final Changle Satisgarh gi Narayanpur da laiba RKM Ashram Ground ngasi sanakiba semi-final match amada Manipur na Tamil Nadu bu Panjal Mari Sino da thoiki Manipur gi Panjal Singh adu Linda Komna ani Dangmai Grace amasung Khumukcham Bhumika na Panjal amamam chanki Atopa semi-final match amada Nongchup Bengal na Uttar Pradesh pu Panjal ani amada maithiba piki Final lakliba nongmaijing numita Manipur ga Nongchup Bengal ga thengnaragani Kakching District Sports Association sinduna pangthokliba kunithoi suba Laihau Devi Memorial Super Division Football League ki ngasi DSA Playground sanakiba match amada LMLCO langmaidongna YWU Kakching bu Panjal Mari Sino da thoiki Kakching District Sports Association sinduna pangthokliba kunmathoi suba KK Memorial First Division Football League lisingani kunmanga gi ngasi sanakiba match ta UCC Kakching amasung AIFA Irengban Panjal amamam chanaduna draw chatki Chandigarh da chathariba Bino Mungkat Trophy Plate Youth List A gi match amada Manipur na Mizoram bu ran nifu tareta thoiki trophy asida Manipur na match ahumdagi point 12 fangduna ahanbada Sikkim na match ahumdagi point 12 fangduna ani subada lairi Agartala gi Police Training Academy ground ngasi sanakhiba Senior Women's T20 Trophy Plate Women's T20 match ta Sikkim na Manipur bu wicket tareta thoikre Manipur Masters Athletic Association sinduna Imphal gi Khumalampak Main Stadium da nifu mari suba state level Manipur Masters Athletic meet lisingani kunmanga ngasi dagi haukre numin ini chathagadaba championship asida tongan ba chahi kanglup ki nupa chamaga manga amasung nupi mahumudra mangana saruk yari Rajesh Thagachari Victor Aroibada Maroiba Pau Silongi Manipur Rajbari Nauna Sengatuna Hanagi Pibam the Amuk Tamnaba Pandamda Mio Mangana Saba Monitoring Amasung Supervision Committee Semkre Lambigi Kudong Tibatopi report Amasung Garina Tomnum Laga Sien Kibagi Keti Puran Pibagi Matanga No Magyuba Rajataki workshop amangasi Imphal the Pang Tokre Baragi Kwaidagi Chauba School Hackathon Bixit Bharat Bildathon Lisingani Kunmanga Manipur ngasi Hogdokre Sarkar ki कर्मचारी सिंगी सोशल सिक्योरिटी कवरेज हेंगरनबा पांदमदा सरकारना एम्प्लॉइज एनरोलमेंट कैंपेन लिसिंगनी कुनमंगा होगदोक्रे अमसुंग मणिपुरना 19 सुबा सीनियर नेशनल वुमेन फुटबॉल चैंपियनशिप फॉर राजमाता जिजाबाई ट्रॉफी लिसिंगनी कुनमंगा कुंतरोकी फाइनल चंगले पाउ लोजरे